Nupi singbo human papilloma virus taking ngakthoknaba India dasu vaccine Sharakpa loinana vaccine asi sahi asigi aroiba saruktigi phangba hauraba yabagi thajaba leire. India gi ahanba quadrivalent human papilloma virus vaccine asi Serum Institute of India Pune na indigenous oina develop tawbani. Clinical trial gi thabak loisin clinical trial adu haukiba English singani tarani pangi September thadagi India gi tongan ba city tarani thoida pangthok kibani. Clinical trial da volunteer lising ani henmana saruk yaki. Department of Biotechnology gi matenga loinana pangthokpa clinical trial gi phase 2 amasung 3 animak mai pakna loisingkraba matungda vaccine asi haukiba September amada official oina launch tawkre. Drugs Controller General of India na haukiba August thada Serum Institute of India da market authorization pigraba matungda September amada Nai Delhi da pangtokpa thoram amada Science and Technology gi Union Minister Jitendra Singh na official oina launch tawkibani. Thoram madura saruk yakiba Serum Institute of India gi Chief Executive Officer Punawalana Thoramgi sideline the Paumi Singa Wari Sanabada, vaccine asi Sahi Asigi Loishilakba Saruktegi, Tadokpa Hogani. Miam the Puba Tangba Gangada Mamalda Fangangani. Hoximaki Oina, Mamalkaya, Oigadagi Haiba Chapsana Leptopa di Latri, Adubu, Dos Amada Lupa Chanidegi, Chamri Power Pidabayai. Vaccine asi Ahan Bada Government Gi Senelgi Kutang the Pangalaba Matungda, Private Partner Karagi Kutang Su Fangangani. Ahan Bagi Oina, Serum Institute na vaccine dose million Chani Shanaba Torang Tori. India da Hana Sizinarba Matunda, Atopa Lebak Singda, Tadokani Haina Fongdoki. Mio Beda Naba, Tongan ba Cancer Makal Singi Manunda, Nupa Kaktada Naba, Amasung Nupi Kaktada Naba Makal Sing Yauri. Nupa Kaktada, Prostate Cancer Nabagum, Nupi Kaktada, Cervical Cancer Nai. Nupi Singda Yaman Naganba Cancer Makal Singi Manunda, Cervical Cancer Su Amani. Sahitara Maridegi Nifu Mari Pawi Manung de Lebi, Nupi Singda Yaman Naganba, Cancer Lena Amahai Bataragadi, Cervical Cancer. Malim gi oina nupi singda yamna naganba cancer laina singi manungda cervical cancer na mari subadalai aduga India dana ani subadalai malem apumbagi oina haukiba English singani tarani panda nupi lak manga lising humudra rom naba thenaki aduga nupi lak ahum lising tara mathoi rom na laina asi nabadagi siki malim gi oina cervical cancer da mi yamna siba lebak singi manungda India yauri English singani tarani panda malim gi oina sikiba sing adugi manungda saruk mari thopagi amadi India da sikibani hairiba sahi adu kaktada India da nupi lising humpu supna humudra pan siki aduga anuba case lising marfudra taruk chamapan kunithoi thenaki Manipur da yamna naganbana breast cancer ni handak ta phone kiba report amagi matungina Manipur nupi singda khwaidagi yamna naganba cancer makal si breast cancer na oi matangda lungs amasung cervical cancer lei cervical cancer si sada marfudra mapan lomdi human papilloma virus haina khangnaba virus amana thoanbani virus asi vaccine na ngakthokpa ngami matam chana vaccine kapthoklagadi nahandaba yai malim gi oina hojik human papilloma virus dagi ngakthoknaba vaccine makal Pangli, Hariba vaccine sing asi Manipura Sufangi, Adubu, Nupi Ayamana, Kaptokna de. Vaccine Kaptokna dabadigi, Manipura su human papilloma virus na Nupi kaya cervical cancer na halibani. Vaccine Kaptok tribasi, vaccine Kaptoklaga, Ngaktokpangami haiba Kangdaba, Natraga, Kanglagasu, vaccine gi mamal tangbadigi, Kapangamnadaba oibiyai. Hojik Fangliba vaccine sing asi, dose amada lupa lising anidigi, lising ahum samanga power pi. No magitsara ani soidanaba honabada, awaba kaya mayok nariba imung singdadi lupa lising anidagi lupa lising ahum chamanga phawba putoktuna vaccine kapa haibasi yamna awabagi saruk oigani virus natraga bacteria na thoonba tamthiraba laina laichat kaya vaccine laksin bangamli covid-19 su vaccine laksin bangamlakli yan hanba oina vaccine putoktuna laksin kiba laina si bacteria na thoonba plague laina ni smallpox cholera middle east respiratory syndrome tetanus rabies measles polio rubella encephalitis yellow fever H1N1 influenza flu, SARS, hepatitis B na singbagisu vaccine leire. Human papilloma virus kisu hanadigi vaccine leire banina. Cervical cancer su toina kiningai oidrabra. Tingbang ngamlaba laina amadi oirabani adubu hauzik phawbagi oinadi tingbang ngamdre. Nupi kaya cervical cancer nari. Sahi kudingi anoba case kaya thengnari. India da su thengnari. Malim gi oina human papilloma virus ki vaccine makal ahum phangduna leirabasu. Nupi ayambana kapnadi haibasimadi. Nupi mayam ama cervical cancer na nariba amasung siriba asina adumak takli haibada haiman matok loi adubo malemgi lebak singi manungda India gi oinadi India
India masana sajaba vaccine ama official oina launch tokhibaga loinana sahi asigi aroiba saruktagi yamna ahongba mamalda phanganaba hauraklagadabana nupi sing vaccine kapthoroktuna India da cervical cancer nabagi chang yamna hantharaklaba yabagi thajaba lehelaktaba nate India gi apuna missing ichada humpu matoirom larebagi pankhai makhada leijarabasu Serum Institute na India gi nupi sing da phangangaduriba vaccine asigi mamal dose amada lupa chani dagi chamri phawadamak oigadabana larebi imungi nupi sing nasu irai laina leiduna kapthopa ngamgani haibagi thajaba lei Universal Immunization Program da hana yauramdaba vaccine makhal kaya mathang hapsin kibagum quadrivalent human papilloma virus vaccine chu hapsin laktuna lemna kapthok loi hainingai su leite hauzik India da COVID-19 dagi ngakthok naba vaccine kapli basichu lemna kapani hauzik phawada vaccine dose koti chani gi mathakta kapkhrabani India gi miam COVID-19 gi laicik dagi ngakthok naba vaccine lemna kapagum nupi sing cervical cancer dagi ngakthok naba vaccine chu lemna kaptholakpa yabagi thajaba leitaba nate